ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯏ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯔꯥꯖꯨ ꯅꯣꯡꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯊꯝꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯕꯣꯝ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯤꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯌꯨꯛ ꯄꯨꯡ 7 ꯔꯣꯝ ꯇꯥꯔꯕꯗ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯕꯣꯝ ꯊꯝꯂꯝꯂꯦ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯝꯖꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯣꯟꯁꯥꯔꯥꯝ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯂꯤꯌꯥꯡꯃꯩꯁꯤꯡꯗ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯣꯟꯁꯥꯔꯥꯝ ꯚꯤꯂꯦꯖꯀꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯨꯀꯤꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯛꯖꯥꯡ ꯚꯤꯂꯦꯖꯇ ꯂꯩꯕ ꯌꯨꯝꯁꯤꯡ ZRAꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯀꯣꯟꯁꯥꯔꯥꯝ ꯈꯨꯜ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ꯫ ꯀꯣꯟꯁꯥꯔꯥꯝ ꯈꯨꯜꯒꯤ ꯆꯤꯐꯀꯤ ꯒꯥꯔꯤ ꯑꯃ ꯀꯨꯀꯤꯅ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯏꯗꯨ ꯅꯤꯡꯊꯧꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈꯤꯕꯗꯒꯤ ꯃꯄꯥ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯇꯔ ꯂꯨꯟꯈꯣꯊꯥꯡ ꯈꯣꯡꯁꯥꯏ ꯑꯦꯂꯥꯏꯁ ꯂꯨꯟꯊꯥꯡ ꯑꯦꯂꯥꯏꯁ ꯂꯩꯊꯣꯜ ꯑꯦꯂꯥꯏꯁ ꯋꯥꯍꯩꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯏꯀꯨꯜ ꯕꯖꯥꯔ ꯕꯣꯔꯗꯀꯤ ꯚꯥꯏꯔꯦꯜ ꯅ꯭ꯌꯨꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯎ ꯂꯤꯛ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯐꯥꯒꯠꯄꯗ ꯁꯥꯏꯀꯨꯜꯗꯒꯤ ꯄꯥꯁꯇꯔ ꯌꯥꯀꯨꯕ ꯀꯣꯝ ꯍꯤꯟꯗꯤ ꯇꯤꯆꯔ ꯑꯣꯏꯔꯝꯂꯕ ꯃꯇꯨꯡ ꯁꯣꯡꯊꯨ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯁꯥꯏꯀꯨꯜꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯁ LB ꯀꯣꯝꯕꯨ ꯑꯍꯤꯡ 3 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯨꯔꯦ꯫ ꯃꯔꯥꯜ ꯃꯆꯦꯠ ꯑꯃ ꯂꯩꯔꯝꯗꯕꯗꯒꯤ ꯃꯤꯁ LB ꯀꯣꯝ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯊꯥꯗꯣꯔꯛꯂꯕ ꯃꯇꯨꯡ ꯃꯄꯥ ꯄꯥꯁꯇꯔ ꯌꯥꯀꯨꯕ ꯀꯣꯝ ꯇꯦꯟꯁꯟꯅ ꯍꯛꯆꯥꯡ ꯈꯪꯁꯣꯛ ꯁꯣꯛꯊꯔꯛꯇꯨꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ 2 ꯑꯦꯄ꯭ꯔꯤꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯁ LB ꯀꯣꯝꯕꯨ ꯃꯌꯨꯝꯗꯒꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯐꯥꯔꯒ ꯄꯨꯈꯤꯕ ꯑꯗꯨ KNOꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯨꯕꯅꯤ ꯑꯗꯨꯕꯨ KRAꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯍꯥꯏꯕ ꯁꯛ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯃꯁꯨ ꯍꯩꯇꯕ ꯐꯠꯇ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯂꯨꯟꯈꯣꯊꯥꯡ ꯈꯣꯡꯁꯥꯏ ꯑꯦꯂꯥꯏꯁ ꯂꯩꯊꯣꯜꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯥꯏꯕ ꯊꯥꯖꯗꯨꯅ KRA ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ KNOꯒꯤ ꯀꯦꯗꯔ ꯁꯥꯔꯒ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯕꯅꯣ? ꯄꯩꯁꯥ ꯀꯌꯥ ꯌꯥꯝꯅ ꯃꯈꯣꯏꯗ ꯄꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ KNO ꯁꯥꯈꯤꯕ ꯑꯗꯨ KNOꯒꯤ ꯑꯌꯥꯕ ꯂꯧꯈꯤꯕ꯭ꯔꯥ? ꯁꯥꯗ꯭ꯔꯒꯅ KRAꯒꯤ ꯆꯤꯐ ꯗꯦꯕꯤꯗ ꯍꯟꯁꯤꯡꯒꯤ ꯅꯣꯂꯦꯖ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯨꯜ ꯇꯥꯎꯟ ꯀꯃꯥꯟꯗꯔꯒꯤ ꯄꯋꯥꯔ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯇꯧꯈꯤꯕ꯭ꯔꯥ? ꯄꯥꯁꯇꯔ ꯌꯥꯀꯨꯕ ꯀꯣꯝ ꯁꯤꯈꯤꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ KRAꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯁꯥꯏꯀꯨꯜ ꯂꯤꯗꯔꯁꯤꯡꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡꯒꯤ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯤꯛ ꯑꯣꯏꯔꯛꯄꯒꯤ ꯆꯤꯡꯅꯕ ꯅꯨꯄꯥ-ꯅꯨꯄꯤꯁꯤꯡꯒꯤ ꯐꯣꯟ ꯃꯨꯟꯕ, ꯐꯨꯕ ꯆꯩꯕ, ꯀꯁꯇꯗꯤꯗ ꯇꯣꯔꯆꯔ ꯇꯧꯕꯁꯤꯡꯒꯤ ꯄꯥꯎ ꯏꯗꯨ ꯅꯤꯡꯊꯧꯅ ꯀꯌꯥꯔꯛ ꯍꯟꯅ ꯄꯣꯁꯠ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯀꯟꯈꯠꯅꯅꯕ ꯍꯣꯠꯅꯕ, ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯕ꯭ꯂꯤꯛꯇ ꯀꯤꯍꯟꯕ, ꯐꯨꯕ ꯆꯩꯕ, ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯔꯥꯜ ꯂꯩꯇꯕꯁꯤꯡ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤ꯫ ꯄꯥꯎ ꯂꯤꯛ ꯑꯣꯏꯔꯛꯄ ꯊꯤꯡꯒꯦ ꯈꯜꯂꯨꯅꯨ ꯉꯝꯂꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯐꯕ ꯊꯕꯛ ꯇꯧ꯫ ꯄꯥꯎ ꯑꯐꯕ ꯏꯔꯛꯅꯅꯕ ꯄꯕ꯭ꯂꯤꯛꯅ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯗ꯭ꯔꯦ꯫ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯀꯤꯍꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯗꯣꯏꯅꯣ? ꯁꯤꯕ ꯀꯤꯔꯛꯇꯕ ꯄꯕ꯭ꯂꯤꯛ ꯊꯣꯔꯛꯂꯒꯅꯤ꯫ ꯁꯥꯏꯀꯨꯜ ꯑꯁꯤ ꯑꯔꯤꯕ ꯂꯣꯟꯗ ꯁꯥꯏꯀꯨꯔ ꯀꯣꯝ ꯃꯔꯣꯟ ꯀꯧꯔꯝꯃꯦ꯫ ꯀꯣꯝ ꯇ꯭ꯔꯥꯏꯕꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯝ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯦ꯫ ꯀꯣꯝ ꯇ꯭ꯔꯥꯏꯕꯇ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯣꯏꯔꯦ, ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ꯫ PR ꯂꯩꯉꯥꯛꯅ ꯍꯥꯏꯕꯗꯤ ꯏꯟꯒꯗꯕꯅꯤ, ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯤ ꯏꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯝꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗꯕꯇ ꯅꯠꯇꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯕꯨꯁꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ CM ꯑꯣꯏꯔꯝꯕ ꯃꯁꯥꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯦꯛ ꯇꯧꯔꯛꯄꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯄꯥꯏꯈꯠꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯁꯤꯟꯈ꯭ꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡꯗ ꯄꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ PR ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯩꯔꯛ ꯑꯁꯤꯗ PR ꯂꯩꯉꯥꯛꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯗꯤ ꯑꯗꯨꯃꯛ ꯊꯝꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯌꯦꯡ ꯃꯥꯔꯆ 5ꯗ
ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯤꯌꯥꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ kaya ꯄꯥꯏꯈꯠꯄꯤꯅꯕ ꯍꯥꯏꯖꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯍꯌꯦꯡꯗꯒꯤ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯍꯨꯝ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯩꯇꯩ ꯑꯃꯠꯇ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯗ ꯆꯪꯍꯟꯗꯕ, ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯑꯃꯗꯤ ꯆꯍꯤ ꯑꯃ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯍꯨꯝ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯎꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯍꯤꯔꯝ ꯑꯍꯨꯝ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯥꯒꯅꯤ ꯑꯃꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯐꯨꯝꯖꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯗ ꯁꯩꯗꯥꯡꯂꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯅꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯏꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯖꯕꯗꯗꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯁꯨꯡꯇꯥ ꯇꯥꯔꯣꯏ, ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯒꯕꯔꯅꯔꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯁꯥꯖꯤꯟꯕꯁꯤꯡ ꯇꯛꯊꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄ, ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯏꯝꯐꯥꯜꯕꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯍꯟꯅꯕ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ, ꯅꯥꯒꯥ ꯅꯂꯥ ꯑꯃꯗꯤ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯄꯔꯤꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯥꯖꯤꯜꯂꯕꯁꯤꯡ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕꯗ ꯃꯁꯥ ꯃꯁꯥꯅ ꯂꯧꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛꯅ ꯑꯣꯏꯅ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯑꯦꯄ꯭ꯔꯤꯜ 2ꯗ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜꯗ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯛꯊꯣꯛꯅꯕ ꯈꯪꯍꯟꯈꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯒꯤ, ꯅꯥꯛꯌꯦꯠꯀꯤ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜ ꯏꯁꯤꯡꯈꯣꯡ ꯌꯥꯎꯅ ꯗ꯭ꯔꯦꯟꯁꯤꯡꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡꯁꯨ ꯇꯛꯊꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯂꯧꯔꯕꯗꯤ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯒ ꯈꯨꯠꯁꯦꯝꯒꯤ ꯏꯆꯨꯝꯅ ꯊꯣꯛꯍꯟꯕ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯈꯥꯁꯂꯦꯟꯁꯤꯡ ꯈꯣꯞꯆꯤꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡꯅ ꯂꯝꯕꯤ ꯆꯤꯜꯍꯟꯕꯗ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯊꯣꯛꯍꯟꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨꯊꯛꯇ ꯄꯤꯈꯝꯅꯍꯟꯕ ꯑꯃꯗꯤ ꯁꯣꯏꯅꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯃꯔꯅꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯌꯨꯝ ꯀꯩ ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁꯀꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯇ ꯃꯃꯥꯡ ꯊꯥꯒꯤ 8ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯑꯣꯐꯤꯁ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯅꯤꯁꯨꯕ ꯏꯟꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯤꯇꯤꯡꯗ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯣꯡꯂꯝ ꯄꯔꯤꯡꯒꯤ ꯃꯄꯥꯜꯁꯤꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯐ꯭ꯂꯗ ꯖꯣꯅꯤꯡ ꯑꯣꯊꯣꯔꯤꯇꯤꯁꯨ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯁꯤꯕꯨ ꯅꯝꯕꯨꯜ ꯇꯨꯔꯦꯜ, ꯅꯥꯒꯥ ꯅꯂꯥ ꯑꯃꯗꯤ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯄꯔꯤꯡꯗ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕ ꯑꯃꯗꯤ ꯁꯪꯅꯆꯤꯡꯕ ꯁꯥꯖꯤꯜꯂꯕꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯁꯪꯅꯆꯤꯡꯕ ꯁꯥꯖꯤꯜꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯄꯔꯤꯡ, ꯅꯥꯒꯥ ꯅꯂꯥ ꯄꯔꯤꯡ, ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯇꯣꯔꯕꯥꯟꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯀꯩꯁꯥꯝꯊꯣꯡ ꯐꯥꯎꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯂꯥꯡꯕꯝ ꯂꯩꯀꯥꯏ ꯄꯔꯤꯡꯅꯤ꯫ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯣꯡꯁꯤꯡ ꯑꯁꯤꯒꯤ ꯀꯦꯆꯃꯦꯟꯠ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯇꯣꯔꯕꯥꯟ ꯄꯔꯤꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕꯒ ꯂꯣꯏꯅꯅ ꯌꯨꯝ, ꯗꯨꯀꯥꯟ ꯑꯃꯗꯤ ꯁꯪꯅꯆꯤꯡꯕ ꯁꯥꯖꯤꯟꯕꯅ ꯏꯁꯤꯡ ꯆꯦꯟꯕꯗ ꯑꯄꯟꯕ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎꯁꯤꯡ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯣꯡꯂꯝꯁꯤꯡꯒꯤ ꯇꯣꯔꯕꯥꯟꯁꯤꯡ ꯀꯟꯅꯕ ꯇꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯇꯧꯊꯣꯛꯀꯗꯧꯔꯤꯕ ꯏꯝꯐꯥꯜ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯃꯐꯝ 109 ꯑꯃꯁꯨꯡ ꯋꯥꯡꯒꯣꯏ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯃꯐꯝ 50 ꯌꯥꯎꯔꯤ꯫ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕ ꯑꯃꯗꯤ ꯁꯪꯁꯤꯡ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯊꯦꯡꯂꯕꯗ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕꯗ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯈꯪꯍꯟꯕ ꯇꯧꯗꯅ ꯂꯩꯉꯥꯛꯅ ꯑꯣꯏꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫
PR Leikannabana lꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂꯕꯗꯤ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯋꯥꯀꯠꯂꯛꯄ ꯃꯇꯝꯗ ꯁꯛ ꯃꯥꯏ ꯌꯦꯡꯅꯕ ꯅꯠꯇ꯭ꯔꯒ ꯚꯣꯠ ꯕꯦꯡꯀꯤ ꯌꯦꯡꯂꯒ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯗꯕꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ PR ꯂꯩꯉꯥꯛꯅ ꯑꯦꯟꯀ꯭ꯔꯣꯆꯔꯁꯤꯡ ꯇꯧꯊꯣꯛꯅꯕ ꯃꯁꯥ ꯃꯁꯥꯅ ꯁꯥꯖꯤꯟꯈꯤꯕꯁꯤꯡ ꯂꯧꯊꯣꯛꯅꯕ ꯈꯪꯍꯟꯈꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕ ꯑꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯁꯥꯖꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯄꯥꯛꯇꯛꯅꯅ ꯃꯇꯝ ꯆꯥꯅ ꯇꯧꯊꯣꯛꯂꯛꯀꯅꯤ ꯊꯥꯖꯩ꯫ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯗ꯭ꯔꯦꯟꯅꯆꯤꯡꯕꯁꯤꯡꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯁꯤꯇꯤ ꯌꯥꯎꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯈꯖꯤꯛꯇ ꯆꯨꯕꯒ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ PR ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯁꯥꯖꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯇꯧꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯖꯤꯜꯂꯤꯕꯁꯤꯡꯁꯨ ꯇꯛꯊꯣꯛꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ꯫